ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯇꯒꯤ 19 ꯐꯥꯎꯕ ꯆꯉꯥꯡꯒꯩ ꯎꯆꯦꯛꯀꯣꯟꯗ ꯂꯩꯕ ꯆꯥꯛꯈꯨꯝ ꯔꯦꯁꯇꯨꯔꯦꯟꯠꯗ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯀ꯭ꯌꯨꯖꯤꯟꯁꯤꯡꯕꯨ ꯁꯛꯇꯥꯛꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁꯠꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯕ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯒꯗꯕ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯆꯤꯟꯖꯥꯛ ꯃꯈꯜꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯈꯪꯍꯟꯅꯕꯇ ꯅꯠꯇꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯕꯨ ꯆꯥꯅꯕ ꯈꯛꯇ ꯅꯠꯇꯅ ꯑꯥꯔꯠ ꯐꯣꯔꯝ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯚꯤꯖꯨꯑꯦꯂꯤ ꯑꯦꯄꯤꯂꯤꯡ ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯗ ꯁꯤꯌꯣꯝꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯑꯇꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤꯕꯇ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯟꯇꯔꯁꯤꯡ ꯂꯥꯛꯇꯨꯅ ꯂꯥꯏꯚ ꯄꯣꯔꯇ꯭ꯔꯦꯠ ꯌꯦꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯛꯈꯨꯝꯒꯤ ꯍꯦꯗ ꯆꯦꯐ ꯅꯤꯀꯦꯁ ꯑꯁꯦꯝ ꯑꯃꯗꯤ ꯑꯔꯥꯕ ꯂꯥꯏꯇꯣꯟꯖꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯃꯇꯦꯛ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1 ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯅꯤꯈꯛꯇꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯦ ꯃꯈꯣꯏꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯒꯤ ꯇꯟꯖꯥꯗ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯂꯦꯕ꯭ꯔꯦꯇꯦꯗ ꯑꯣꯏꯔꯕ ꯁꯦꯐ ꯑꯃꯈꯛꯀꯤ ꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯍꯩꯁꯦ ꯇꯥꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯝꯇꯪ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯀꯦꯁ ꯑꯁꯦꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯤꯅ ꯀꯩꯁꯥꯝꯊꯣꯡ ꯍꯣꯗꯥꯝ ꯂꯩꯔꯛ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯜꯂꯛꯄ ꯀꯨꯏꯔꯦꯀꯣ ꯑꯔꯥꯕ ꯏꯕꯥꯅꯤ ꯈꯜꯂꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠꯁꯦ ꯀꯗꯥꯏꯗ ꯇꯧꯁꯤꯒꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅꯗꯤ ꯊꯣꯛꯇꯕ ꯕꯠ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗꯦ ꯍꯥꯏꯗꯤ ꯇꯧꯔꯁꯦꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ spontaneously ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ so far all good ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯦꯟ ꯃꯣꯇꯤꯚꯦꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯂꯥ ꯀꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯍꯥꯏꯁꯤꯁꯨ ꯀꯂꯥ ꯃꯈꯜ ꯑꯃꯅꯦꯕ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯅꯩꯀꯣ ꯔꯤꯁꯔꯆ ꯀꯥꯡꯕꯨꯅ ꯀꯂꯥꯁꯦ more than 48 ꯐꯣꯔꯝꯁ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯆꯜꯂꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ 3 ꯐꯥꯎꯗꯤ ꯉꯝꯃꯦ ꯑꯗꯣ ꯇꯨꯡꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅꯀꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯄꯨ ꯑꯣꯏꯔꯣ ꯐꯣꯛ ꯗꯥꯟꯁꯄꯨ ꯑꯣꯏꯔോ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯄꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯇꯧꯔꯒ ꯆꯥꯕꯁꯤꯁꯨ ꯌꯥꯎꯔꯒ ꯄꯨꯜꯂꯞ ꯑꯃ ꯑꯣꯏꯅ ꯀꯣꯍꯦꯁꯤቭ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯇꯧꯈꯤꯕꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ Araba you are one of the most celebrated artists of Manipur haiba tareko apart from your previous career in acting adu mo the film this Araba gi mami se yam chawna tagrabne haidar handaki exhibitions this so koina Araba gi top adugumba Araba gi masak amakak koina u fangje haiba tar sigi yamna cohesive toiba adugumba exhibition amakak ta artwork ahum ngasai ni case su pan bigi matam da koi artwork ahum smaina
sumai punjilakibase size akoina su mamang da wari tazagive matamda you know sigi exhibition je mai pak da hona matamda araba gi yamna chuba contributions me amakak leigi hena mai taze haitar ado araba gi mot su phongdok piu kari wakhalon dagi sumai tor kanda sigumba artwork mayam akoina di sat hazaru da matau kram tawdana akoina chana basiga akogi painting siga dagi music se kamai punjana rakadoi noga habse akoina khallu da ba du mo topic amakak ne haitar but araba na hojik fast execute tawbirak pase sigi matang da su wari haibi अहमक्तदा इम्पैक्ट टीवी की व्यूअर्सबू अने दोन खरमजरी तसेंगनदी अखोगी ngasi ग्रुप ऑफ आर्ट साइडनिको हाबजे कोन ngasi अखोइना सिजरी इवेंट से एग्जीबिशन से फूड एंड आर्ट एग्जीबिशन सीजन 1 हाइबने सीजे निकेसिबानी से सिगी स्वाइन एग्जीबिशन नमा तौसी खोसी अखोइना फूड हाइ पोसी कमाइना प्रमोट तौ गतगे कोई मणिपुर की कुजिन से को अदगी सिखक नतबा तारे आदि लैरिबा आर्ट की फील्ड अतोपा लैरिबा समना हाबदा फोक मणिपुर की फोक लैरि अदगी अखोगी पेंटर्स मैम लैरि अखोइना हंदक्ति अहुम खक तौरे हाइतारे मथंगदा अदुम मतम मतम की ओइना एडिंग अदुम लाकनी हाइतारे को निकेसिबानी से अदुम हाइदे सिगी मतांग सिदा अदुम वरी हना हाइतारे अदुम सना वरी ओइना अदुम सना सुम कुशलक हाइतारे तौदी सुतौ तौदबा को सुम वरी सना वरी मतम नत्रे अखोइ तौरगो पमसु मथौ तारे सुमाइन तौरगे निकेसिबानी सुम खंजरक इबानी की ड्रीम हाइतारे सिजे हंदक्की लाइबा ngasi हाइतारे 16 October 2024 से सिदा यकोइना तौबा ngamba हौबा नुमित हाइतारे सुमाइना yam nungai se araba do makhata na araba ina mu khangjaning base akoi gi painters mayam se sigis de akoi na hojik maning de so koi different akoi gi manipur gi painters mayam ka ki magi work mayam ka so koi na uri ko sigis di makoi na kamain tor kan da sigi season 1 haina food and art exhibition season 1 haina the main tor tholi ber na I am very sure future the season 2 season 3 tongan tongan mayam puthor ki na haiba tare ko ado manipur di painters sing se award pelai de manipur se dinatra haiba di kala gi lam se di manipur se malem na masak tak na ri bani ado painters sing sina kamain tor kan da matsangi thangna ba ko gi future da ko food and art exhibition season 2 season 3 se di kamain tor kan da makoina participate to ya ba gi opportunity leigedage adugi matang da samtang haibi ahambada handaki season sigi oina haijage ko handaki food and art exhibition season 1 se sigi artist sing sidi aina thaina dagi dum loina jara lakpa artist sing like pa painter sing ai yamba dagi manaba sing moiga haidi akoina su sinma matam da cooperate to birak no khotna ba phajana moiga su thaina dagi dum keep in touch lerak ba tare akoina su hairu matam to sel dum da dum phajana yabire dagi akoi gi nikesibani gi wakhalon je bon support kan to bire ko ado handaki di hojiki like pa dano pok ne dagi boni ne dagi darahul ne moi to tawre adu mathang dadi sengna kan da akoina tawde pose adum painting khakna taba music khakna taba akoina kari da promote to ya akoi ga chatmina ba kamai to ya ni haiba poching adum adding to kani ko matam matum yum dungina aduga adum painting adum yaw ni mathang da su adu yaw bum tam da akoina adum matam matam gi matungina adum artist sing adum change la kani ko adum akoin to poche sena hadaki se loy natte hatare matam matam gi matungina adum change la kani aduga sigi feel sida khongdan ninga khongdan na ba mafam lai to miyo sing su hatare akoina so adum adugi su adu akoina ngamjaba level da akoina ngamjaba thak da adum chatmina nabagi akhoi ready chu lai jari hatare yam nungai se ta araba gi wakhalon se taza matam da hatare akoina uzaba matam da not only acting gi career se kaktang to film gi knowledge se kaktang to the overall akhoi gi as an art ta moina the mind tor kan da akoina sigi career se akoina araba da well knowledgeable oibage du mami amakak oibe se hatare amasung araba as an artist moina art appreciation gi adugumbu wakhalon amakak leiram ba se hatare anova araba gi avatar amakak ne handak food and art exhibition season 1 se akoina araba di fangjai se yam nungai se continuous dum tobi ko haba tare we manipuri needs more araba haizage ko araba yam nungai se makata na mo aina nikesh ta game lakse matam se nikesh akoina hojik menu se uzare hai tare menu se uzar matam se akoina menu gi handaki food and art exhibitions season 1 se akoina yauriba ko gi menu mayam se akoina yamna unique oiba adugma menu ngaktani mayam se akoina samna pathor ko matam da ko gi mana adagi mapan bora kaina adumaina yauba adagi yen khupshu kaina adumaina yauba manipur da hojik train moina chatnari se khoi gi ka haini
lamgi sanna machi sange haidana people all over Manipur they are trying to introduce Korean foods they are trying to introduce Western food sigumbas na koi standard oiba food ne haidana dumain tor kanda koina lainari ba matam sida haiba tare you yourself as a chef of Manipur amoy layer kanda koina Manipur gi tongan ba koi cuisines mayam se masisho koi gi Manipur gi maron da winners mai loino puthok pirakibase kari wakan da gi na haibiyo masi aina taseng haizaragadi akhoi kangsoi hargadi kangsoi ne alternative name like deba iromba hargadi iromba neba ko adugi poto aina global the khanganing bhaitare global platform da kangsoi hargadi kangsoi neba boiled vegetables with fermented fish kai haining da like pizza haibada we don't need to explain natra momo haibada momo haibse kaino loina khangnareba ramain tawdana ming sing sisu yen hargadi yen kupsu hargadi yen kupsu iromba hargadi iromba adu moida su khangauna ba mapandagi ngasi su dum khoi gi non manipuri mayam am lai moida su khangauraga chatkibado yen kupsu haibase sumain tawdana dish ama lei ko masi manipur dagi ne haibani ko haibdo moina mo ada chatlaga wari do liru dai neba sumaina si mafam sida chari kholi haibado so adumaina by word of mouth dagi sandokraga Manipuri cuisine se popularize oiraknaba adugi wakhalon da semjagibani menu se so aduga akoi gi phangiba mafam sida local ingredients mayam se seasonaraga mapan gi ingredients nataba ko adu mayam do hapaga akoina tasing hargadi local ingredients season hargadi akoi local vendors se support tawani ba tasing hargadi mapan dagi pot import tawra agana akoina mapan da depend tawani ba tasing hargadi so we are in a way supporting local farmers local vendors or the gi menus isu local cuisine orabni na ko adu mayam do loina correlate ohela kanda akoi punna kamaina tawraga Manipuri cuisine sibu amuktang di haidi mapanda sakta amasige haibagi wakhalon da semgibani menus yam nungai je Nikesh ki wakhalon se taza matam da khoi gi morok met pa haina dum lobiyu chutney haina puthok pirakanu haibagi dum wakhalon da haiba tar akhoi gi Manipuri food se katang promote tawbo khaktang natabi da haiba tar magi associated magi maming sing se koina fazna promote tawbi bagi adugum gi wakhalon lakpa sisu yamna nungai ba dugum wakhalon ama khakne haitar adu sigi manung se koina yan han boina sigi menu se koina welcome to boina haitar sida koina uzo fangzaba se tongan ba khoi items mayam sida khoi mushrooms of Manipur se koina yam ka hena promote to boina koina uzai haitar so Nikesh ki handaki exhibition for an art exhibition season 1 sigi koina main highlight oina mushroom of Manipur se koina promote to gi wakhalon am khaglai se kadai digi lakpuno ti matang do sai bi masi tasing hargadi aina mushroom mayam ama thengnare ko ai career sida shidake mushroom hybro mapan gi inoki mushroom hybro portobello mushroom the varieties leireba Manipur da mayam leyo kanam ta season na deba adugi do aina handaki sida aina dish ama try to sida Manipur da yamna mushroom phazaraba leireba mushroom se koina kedo waino season na dri se aduna mushrooms of Manipur haido masida uchina yauri ko kanglayen yauri adagi chengum uyen yauri ko makhan mushroom matam gi oiba mushroom sing do se loina punjin naraga aina dish ama create to haitare aduga masi aina ngamagadi aigi menu sida hapaga dish ama tung da su dum season aba yabagi ko adu mayamna kaw gidana ba haitare ko uchina kai se restaurant am da chalu da kanam hapna di yauna de ko adu yam hauba mafam chana season raga di ma se makhan season aba yaba poni mapan dagi inoki mushroom changjale ishida ki mushroom changjale ko hojik se ode atu op mushroom mayam changjale adu mathau ta de ko gi haura ba mayam am leiri ko sigi se neglect tor maga koina mapan gi se ke da wai cha de no ba adu gi wakhalon da semjagi ban yam nungai je taza matam da ado mushrooms of Manipur da khara items khara dipan biri ko akoina khangjaba se mushrooms of Manipur har kanda koina uchina waigera kanghau chaba dagi koina paknam chaba adugum bakatanga koigi yumda koi imana prepare tor kanda chaba du khaktani akoina khangjari zaitar as an international chef ama khaki khut tagi oina di haitar sigumba indigenous oiba items se fangba matam sida kari items sing sidi ko ka thopire ni kamain tor kanda handaki exhibitions da as an art form amoina haitar ko kamain implement to yadi matang da sahibi masi food set taseng haragadi mafam amadagi mafam ama dum import export tawnabadagi dum spread tawgiba yai ko akoi gi khaminasin ba Manipur da chanari sisu taseng haragadi Manipur da khaminasin ba yorei se could be Spanish na pusalam ba yai ba moi Spanish are known for exporting tomatoes ko aduna akoi gi oiba khaminasin ba leiri adumai tawdana mushroom sisu ai mafam thengnarei uchina ko mafam chalubada ina Japanese restaurant da bu ro dum thengnarak ko aduda akoi gi su mukanga
su leire aina sida menu da ma yaujari ko mukangaga kainoga uchinaga torga soup ama semba masi asika haipet manaba mapan da su leiye ko soup sida koina ado hapa mayamna su dum pamne hoji ko ado mayamna chaba matam da hawi kholi na ado mai tawdana hana leirami budagi khitang atopa contemporary haigadra modern haigadra ko ado da khitang twist ama pira aga koina hana uchina haise kangong ngora chaba boiro irolaga sok torga chaba hairo ado maina ado da nattaba khitang mase atopa mong du chaba yai haibado adugi do try su tawani ado handak se dum mayamna su pamnare success su oire haida yamna sunu ngai ze khoina zu viewers mayam ga interact tawing asa khoi show shanam dring ai sa khoi viewers mayam ga dege khoi visitors mayam ga khoi interact taw matam su makhoina hai was always khoi salad ga mushroom items mayam se ga se dum makhoina recommend dum tawira me ha dare khoi su khoi sigi show se lower matung da khoi su taste tok zaga ne ha dare khoi gi was reviews ama ka so show na pizaram ge yam nungai ze nikesh ina makhata na khangjaning base akoina as a Manipuri moina akoina food haiba taragadi akoidi is just celebration that akoidi food se dum yawe different festival of Manipur is always associated with food haiba tar but to be very honest from the layman perspective the akoini yang kumatam the we do not consider food as an art to be very precisely honest I tar ado kamai to organda akoina araba masung nikesh na hosik punjala kanda kok chungchan na kanda akoigi food and art exhibition sida art atopa art sing di painting gi di music gi di masagi art form ka gum lai jagrab na tar matau karam to akoina food se akoina art lom do thor pa ya ga da ge adugi matang da kitang explain to biram ai tar haizage masigi se food set aseng hagadi cooking dagi or thong bahari se art makhala mane ko karam kanda hapkani painter na su karam machu hapagadi phajani karam ba sigi angle sida ye agadi phajani haibadu moigi da su loin leijare na mai to na koi thong ba sida su akoina sigi timing sida hapagadi ingredients si timing sida hapagadi phajai how sorry how ni or sigi timing sida hapagadi mai mahau se amoina thokani sidagi hen ngoksang ragadi mu ka ni khot ni mahau on gani habi se masi taseng hagadi art form amane ba mase aduna ne mi loina mak chak thong badi hai but how na thong badi khara khak ne ba adugi art to khangba mi sing ne ba hoi masana career oina aduda khongda gi da ba mayam am su leiri ko but adubu tasena thonga pamaga example ai har da pamzaru ba gi na sigi line sida khongda ru ba matam sida ina adugi art form je realize to gi ba aduga relate su oiram ba ko tasena haragadi akoina cha ba hai sisu art ma tasena haragadi living is an art hai dune art of living kai lai sine aduna mioi bana hingba matam da cha ba hai sidi yamna basic requirements and need ne ba aduna relate le rak bai tare ko art to aduda su som the living art of living le re ko adumai tawdana amaga akoigi painting mayam su season raga akoina aina dish ama create to matam da moidagi su inspiration lorga color combination bu oro mit ki kumai ne aduga tasena haragadi chaba hari se masida loina akoina painting gi yeng matam da dcd visual art ne ba aduga kaino da di perfume chaba se su art makalam ne hai ko ado chaba da di adu myam do loin sure ba starting from visual art sensory myam do manam su mula ani taste but su mu haula ani so it's all a combination of art adu maina hai jage adugi poto aina mamang de su dum pamjai hoji su dum pamjari aduga try su dum makhan tawjari aduga masida tawba amuka hena ngamba su oina bako honajari adu nikesh yam nungai je nikesh ki wari se tab matam da aina mo hangjaning nikesh you have been exposed to different restaurants around the world either and you have been exposed to different international cuisines also tongan ba 5-star hotel singers nikesh ki work to where you have a very good work experiences habatar adubu akhoi gi laibak fa boina Manipur da muk nikesh ne hanbire and then isagi pokna fam lamdam sida chakhum haidana airport road sida khoina restaurant ama hangbira kan sida starting chakhum na horakpadagi hongna habatare Manipur gi food Manipur gi cuisines mayam this is a promote tong na nikesh hawai dagi hongna dum yam kan hona bi haidar sigi journey sida akoina hojik nikesh no mang the mushrooms of Manipur gi matang da pan bi give matam sida kogi indigenous foods mayam kaksu nikesh na promote to bi na ba mayam khag yaw menu da su mayam khag yaw haidar sigi matang sida akoina nikesh tagi khangjaning mase Manipur gi cuisines Manipur gi food mayam se international level for the thangat na bu na matam da Manipur gi food mayam Manipur gi cuisines se sigi se worthy way na kan bi bra nikesh ki mo anta habi absolutely yes masidi adugi taseng haizaragadi aina Manipur da halakhiba sisu adugi wakhalon da ne halakhib se promote toraga aina ada try toraba matung da mayam na pame potse Manipuri food haiba se pame adu waragadi aina khale aina mafam sida leiraga Manipur nataba atopa chinjak Manipuri gi nataba atopa chinjak thongba matam sida aingonda
ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯤꯒꯤꯁꯦ ꯏꯋꯥꯠ ꯋꯥꯠꯄ ꯑꯃ ꯄꯣꯛꯄ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯗꯤ ꯇ꯭ꯔꯨ ꯁꯦꯜꯐ ꯑꯣꯏꯗꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯊꯣꯡꯉꯛꯑꯀꯥꯟꯗꯅ ꯄ꯭ꯔꯥꯎꯗ ꯑꯃ ꯐꯤꯜ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯤ ꯂꯤꯕꯁꯨ ꯉꯝꯃꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯉꯝꯃꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯑꯒ ꯑꯩꯅ ꯈꯜꯂꯦ ꯀꯩꯗꯧꯔꯨꯅꯤ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯀ꯭ꯌꯨꯖꯤꯟ ꯃꯌꯥꯝ ꯊꯣꯡꯉꯒ ꯑꯩ ꯃꯣꯏꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯕꯗꯤ ꯌꯥꯏ ꯃꯣꯏꯒꯤ ꯃꯍꯥꯎꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯛꯑꯒ ꯆꯥꯈꯤꯕ ꯆꯤꯟꯖꯥꯛꯇꯨꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯀꯥꯎꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅꯀꯣ ꯑꯗꯨꯒꯤꯗꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯦꯅ ꯑꯩꯅ ꯁꯤꯗ ꯍꯜꯂꯛꯑꯒ ꯑꯩꯅ ꯌꯥꯔꯤꯈꯣꯏꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯃꯦꯅ꯭ꯌꯨꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕꯀꯣ ꯃꯁꯤꯗ ꯑꯗꯨꯝ ꯃꯤꯛꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯎꯏ ꯍꯥꯏꯔꯝꯕ ꯍꯥꯎꯇꯦ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯃꯄꯥꯟꯒꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯟ ꯀꯔꯤꯁ ꯃꯌꯥꯝ ꯍꯥꯞꯆꯜꯂꯨ ꯑꯗꯥ ꯍꯥꯞꯆꯜꯂꯨ ꯑꯗꯨ ꯍꯥꯞꯆꯜꯂꯨ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯌꯥꯎꯏ ꯕꯠ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯨꯁ ꯇꯧꯕꯤꯕ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯨꯏꯖꯤꯟꯁꯦ ꯒ꯭ꯂꯣꯕal ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ I would say I'm very thankful to all my guests ꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯁꯦ ꯀꯂꯥꯗ ꯁꯪꯁꯀ꯭ꯔꯤꯇꯤꯗ ꯈꯛꯇꯪ ꯅꯠꯇꯅ ꯃꯤꯌꯥꯝꯁꯤꯡꯅ ꯁ꯭ꯄꯣꯔꯠꯁꯇ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯐꯨꯗ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯌꯨꯖꯤꯟꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯛꯈꯪꯕ ꯑꯣꯏꯕꯤꯔꯣꯁꯦ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯤꯀꯦꯁ ꯑꯗꯣ ꯑꯔꯥꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯔꯥꯕ ꯍꯟꯗꯛꯀꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1 ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯃꯦꯟ ꯏꯚꯦꯟ ꯁ꯭ꯇꯥꯔ ꯏꯚꯦꯟ ꯑꯃꯈꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯈꯛꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯑꯔꯥꯕ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯀꯟꯇꯦꯝꯄꯔꯔꯤ ꯁꯤꯡꯒꯔꯁ ꯐꯣꯛ ꯀꯟꯇꯦꯝꯄꯔꯔꯤ ꯕꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤꯌꯣꯝ ꯁꯤꯅ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯐꯖꯅꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯔꯥꯕꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯁꯤꯟꯁ ꯌꯨ ꯑꯥꯔ ꯗ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯐ ꯗꯤꯁ ꯑꯦꯛꯖꯤꯕꯤꯁꯟ ꯀꯣ ꯑꯔꯥꯕ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯔꯥꯕ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯣꯅꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅꯃꯛ ꯄꯥꯝꯅꯩ ꯍꯥꯏꯇꯥꯔꯦ ꯕꯠ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯑꯩꯈꯣꯏꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯂꯦꯛ ꯇꯧꯕꯤꯔꯤꯁꯦ ꯑꯔꯥꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯩ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯈꯜ ꯃꯈꯜ ꯖꯣꯅꯔ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯖꯣꯅꯔ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯈꯔ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯛ ꯇꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯣꯛꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯤꯀꯦꯁꯀ ꯑꯩꯒ ꯑꯗꯨꯝ ꯈꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯀꯅꯥ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯅꯠꯇ꯭ꯔꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯥꯆꯥꯎꯕ ꯁꯤꯌꯣꯝ ꯍꯥꯏꯔꯤꯕ ꯕꯦꯟ ꯑꯁꯤꯗ ꯅꯤꯀꯦꯁ ꯏꯕꯥꯅꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯍꯥꯏꯖꯔꯨꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯁꯤꯌꯣꯝꯒꯤ ꯗꯥꯆꯥꯎꯕ ꯑꯃꯗꯤ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯤꯀꯦꯁ ꯏꯕꯥꯅꯤꯅ ꯌꯥꯝꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯁꯨ ꯇꯧꯕꯤꯔꯛꯑꯦ ꯗꯥꯆꯥꯎꯕꯅꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯥꯆꯥꯎꯕ ꯑꯦꯟ ꯁꯤꯌꯣꯝ ꯕꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯔꯥꯕ ꯑꯩꯅ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯁꯤꯖꯟ 1 ꯑꯣꯏꯕꯅꯤꯅ ꯁꯤꯖꯟ 2 ꯁꯤꯖꯟ 3 ꯃꯌꯥꯝꯈꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯅꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯕꯁꯦ ꯑꯇꯣꯞꯄ ꯖꯣꯅꯔ ꯑꯣꯐ ꯃ꯭ꯌꯨꯖꯤꯛꯁꯤꯡꯁꯤꯗ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕ ꯌꯥꯕ꯭ꯔꯥ ꯑꯦꯁ ꯑ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯣꯅꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯀꯩ ꯂꯩꯒꯦ ꯑꯗꯨꯗꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯥꯔꯠꯀꯤ ꯐꯤꯜꯁꯤꯗꯗꯤ ꯂꯥꯏꯟ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯕꯥꯎꯟꯗ꯭ꯔꯤ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯚꯥꯁ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯀꯦꯁ ꯏꯕꯥꯅꯤꯅ ꯈꯜꯂꯛꯄ ꯄꯣꯠ ꯑꯗꯒꯤ ꯇꯥꯟꯅꯔꯒ ꯀꯩꯅ ꯐꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯤꯡ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯔꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯔꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯗꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 2 ꯁꯤꯖꯟ 3ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯊꯝꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁ ꯑ ꯚ꯭ꯌꯨꯋꯔ ꯑꯦꯁ ꯑ ꯚꯤꯖꯤꯇꯔ ꯑꯣꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯃꯌꯥꯝꯈꯛ ꯂꯩꯖꯔꯤ ꯃꯈꯥ ꯇꯥꯅ ꯑꯔꯥꯕ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟ 1ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯇꯔꯟ ꯑꯥꯎꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯤꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨꯁꯤꯡ ꯑꯔꯥꯕꯗ ꯅꯤꯀꯦꯁꯇ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯟꯗꯛꯀꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕ ꯇꯧꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯐꯖꯅ ꯇꯧꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯖꯤꯕꯤꯁꯟ ꯍꯥꯏꯔꯒ ꯁꯤꯒꯤ ꯄꯦꯟꯇꯤꯡ ꯑꯦꯛꯖꯤꯕꯤꯁꯟꯁꯦ ꯈꯛ ꯅꯠꯇꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯈꯛꯇ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯐꯨꯗ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀ꯭ꯌꯨꯖꯤꯟ ꯂꯩꯔꯤꯕ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯅꯤꯀꯦꯁ
ꯃꯥꯅ ꯐꯖꯅ ꯁꯦꯝꯃ ꯈꯣꯠꯂꯒ ꯃꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯍꯔꯥꯎꯕꯁꯦ ꯁꯤꯃ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯡ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯛꯄ ꯑꯃꯁꯨꯡ म्ꯌꯨꯖꯤꯛ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯛꯄ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯥꯔꯠ ꯐꯣꯝꯁꯦ ꯑꯩꯈꯣꯏꯅ ꯅꯤꯀꯦꯁꯤꯕꯥꯅꯤꯅ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯒꯤ ꯃꯊꯪꯒꯤ ꯁꯤꯖꯟꯒꯤ ꯃꯇꯝꯁꯨ ꯌꯥꯝ ꯍꯪꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯗꯦꯠꯁ ꯑ ꯍ꯭ꯌꯨꯖ ꯁꯛꯁꯦꯁ ꯑꯩꯈꯣꯏꯅꯁꯨ ꯂꯥꯛꯆꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯣꯔ ꯐꯨꯡꯒꯠꯂꯒ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯂꯥꯕꯨ ꯌꯣꯛꯈꯠꯄꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯈꯪꯍꯧꯗꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯐꯪꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯁꯨꯡ ꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯔ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯖꯕꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯅꯤꯀꯦꯁ ꯑꯔꯥꯕ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯕꯅꯦ ꯑꯗꯨꯕꯨ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯉꯥꯛꯇꯪ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯖꯤꯕꯤꯁꯟꯁꯤꯡꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Thank you so much. ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯄꯦꯟꯇꯔꯁ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ KH ꯕꯣꯅꯤ, ꯅꯣꯡꯄꯣꯛ ꯍꯦꯟꯕ ꯁꯥꯏꯈꯣꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯗꯦꯕ ꯁꯦꯔꯥꯝꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯔꯠꯋꯔꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯒꯤ ꯇꯟꯖꯥ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1ꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯋꯔꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯔꯠꯋꯔꯛꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕꯤꯔꯤꯕ ꯑꯥꯔꯠꯋꯔꯛꯁꯤꯕꯨ ꯀ꯭रिꯌꯦꯠ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯒ ꯎꯅꯖꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯁꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯨꯝꯗ꯭ꯔꯥꯝ ꯕꯣꯅꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯚꯩꯒꯞ ꯂꯩꯀꯥꯏꯗ꯫ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕꯣꯅꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯋꯔꯛ ꯑꯃꯈꯛ ꯑꯣꯏꯅ ꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯠꯁ ꯌꯥꯝ ꯔꯤꯌꯦꯂꯤꯁꯇꯤꯛꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯗꯦꯟ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯤꯌꯣꯔ ꯑꯥꯔꯇꯤꯁꯀꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯦꯁꯦꯖꯀꯨꯝꯕ ꯃꯌꯥꯝ ꯀꯟꯚꯦ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯃꯌꯥꯝꯈꯛ ꯇꯥꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯇꯦꯀꯤꯡ ꯗꯤꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯁꯤꯒꯤ ꯑꯥꯔꯠꯋꯔꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ꯫ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯦ ꯁꯥꯏꯅꯣꯇꯥꯏꯞ ꯀꯧꯋꯦ ꯁꯤꯁꯦ ꯄ꯭ꯔꯤꯟ ꯃꯦꯀꯤꯡ ꯁꯝꯊꯤꯡ ꯐꯣꯇꯣ ꯊꯥꯏꯅꯒꯤ ꯇꯦꯛꯅꯤꯛ ꯆꯥꯝꯕꯒꯤ ꯇꯦꯛꯅꯤꯛ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯔꯥꯎꯟ 18th ꯁꯦꯟꯆꯨꯔꯤꯒꯤ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛ ꯑꯃ ꯃꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯀꯥꯏꯅꯒ ꯊꯥꯏꯅ ꯑꯗꯨꯝ ꯑꯥꯔꯀꯤꯇꯦꯛꯀꯤ ꯀꯩꯅꯣꯗ ꯐꯣꯝꯗ ꯇꯥꯕ ꯄꯣꯠꯇꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯇꯦꯛꯅꯤꯛꯁꯦ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯗꯦꯟ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯦꯃꯤꯀꯦꯜ ꯑꯅꯤꯈꯛ ꯆꯪꯉꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯁꯥꯏꯅꯣꯇꯥꯏꯞꯁꯤꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯍꯥꯟꯅ ꯆꯪꯖꯔꯛꯑꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯑꯅꯧꯕꯗꯤ ꯊꯥꯏꯅꯒꯤꯗꯤ ꯑꯣꯏꯔꯖꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯐꯦꯔꯤꯛ ꯑꯦꯃꯣꯅꯤꯌꯝ ꯁꯥꯏꯇ꯭ꯔꯦꯠꯀ ꯄꯣꯇꯥꯁꯤꯌꯝ ꯐꯦꯔꯤꯁꯥꯏꯅꯥꯏꯠꯀꯅꯦꯕ ꯆꯪꯗꯣꯏꯁꯦ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯀꯌꯥꯝ ꯂꯨꯕꯒꯤ ꯆꯥꯡ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃ ꯍꯦꯟꯕꯁꯨ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯍꯣꯔꯦꯟ ꯃꯤꯛꯁꯤꯡ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯦ ꯃꯥꯒꯤ ꯁꯝꯊꯤꯡ ꯒ꯭ꯔꯥꯝ ꯂꯩꯔꯒ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯅꯤꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯃꯤꯟꯅꯔꯅꯤ ꯗꯦꯟ ꯃꯥꯒꯤ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯆꯦꯗ ꯇꯩꯔꯀꯥꯟꯗ ꯁꯤꯁꯦ ꯑꯃꯨꯛ ꯗ꯭ꯔꯥꯏ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯁꯦꯝꯃꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯗꯦꯟ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯨꯛ ꯑꯩꯅ ꯑꯦꯅꯤ ꯁꯝꯊꯤꯡ ꯄꯣꯠ ꯍꯧꯖꯤꯛꯀꯤ ꯆꯦꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ UV ꯔꯦꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯀꯥꯟꯗ ꯇꯥꯔꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯑꯩꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯕꯠ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ UVꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯑꯩꯁꯦ ꯁꯤꯒꯤ ꯗꯥꯔꯛ ꯔꯨꯝ ꯑꯃꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯁꯦꯝꯕꯗ ꯅꯠꯇ꯭ꯔꯗꯤ UVꯅ ꯈꯤꯇꯪ ꯊꯦꯡꯕꯗ ꯑꯗꯨꯝ ꯄꯠ ꯑꯦꯛꯁꯄꯣꯖ ꯑꯣꯏꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯝꯊꯤꯡ ꯄꯣꯠ ꯑꯃ ꯊꯝꯕꯗ ꯑꯩꯅ ꯁꯤꯒꯤ ꯈꯨꯠꯁꯦ ꯊꯝꯕꯗ UVꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠ ꯀꯦꯃꯤꯀꯦꯜꯗ ꯇꯩꯈ꯭ꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯍꯣꯔꯦꯟ ꯄꯨꯁꯜꯂꯀꯥꯟꯗ ꯆꯥꯝꯊꯣꯛꯑꯀꯥꯟꯗ ꯕ꯭ꯂꯨꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯒꯤ ꯁꯤꯒꯤ ꯁꯥꯏꯅꯣꯇꯥꯏꯞꯀꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ Okay, ado blue oinadi akhoi na loinmak ui hai tare sigi cyanotype ki artworks da hai tare ado blue se adum magi natural color or magi sigi technique sigi adum blue se adum oidira natraga magi intentional oidine okay blue se adum oidine
ꯑꯩꯈꯣꯏꯅ ꯇꯣꯅꯤꯡꯕꯨꯗꯤ ꯇꯧꯕ ꯌꯥꯏꯕꯀꯣ something brownish ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ but ꯃꯥꯒꯤ original ꯇꯣꯅꯤꯡꯒꯤ ꯃꯥꯒꯤ ꯃꯣꯏꯅ ꯊꯥꯏꯅ ꯄꯨꯊꯣꯛꯈꯤꯕ ꯀꯩꯅꯣꯁꯦ ꯕ꯭ꯂꯨꯒꯤ ꯀꯩꯅꯣꯁꯤꯗ ꯆꯠꯈꯤꯗꯣꯏꯅꯦꯕ but ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯨꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯕ꯭ꯂꯨꯁꯦ ꯌꯥꯝꯅ ꯑꯩꯒ ꯌꯥꯝꯅ ꯑꯩꯁꯨ ꯇ꯭ꯔꯥꯚꯦꯂꯤꯡ ꯌꯥꯝ ꯄꯥꯝꯖꯩꯀꯣ something ꯑꯩꯅ ꯆꯠꯄ ꯃꯇꯝꯗ something ꯁ꯭ꯀꯥꯏꯒꯨꯝꯕ ꯎꯔꯀꯥꯟꯗꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯪ ꯆꯤꯛꯄ ꯑꯃ ꯐꯥꯎꯖꯕꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯛꯇꯣꯏꯗꯤ ꯃꯥꯜꯂꯦꯕꯀꯣ ꯕ꯭ꯂꯨꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯁꯨ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ something ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯗꯦꯟ ꯑꯩꯅ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯁꯨ ꯁꯗꯟꯂꯤ ꯗꯤꯁꯀꯣꯚꯔ ꯇꯧꯔꯨꯕꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯃꯥꯅꯁꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄꯒ ꯗꯦꯟ ꯑꯗꯨꯗꯩ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯁ꯭ꯇꯤꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯅꯣꯇꯥꯏꯞꯀꯤ ꯑꯥꯔꯠꯋꯔꯛꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯚꯤ ꯔꯦꯁꯤꯗ ꯃꯃꯥꯡꯁꯤꯗꯕꯨ ꯊꯝꯃꯨꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯃꯤꯗꯤ ꯂꯣꯏꯅꯃꯛ ꯇꯥꯒꯗꯣꯏꯅꯤ ꯍꯥꯏ ꯇꯥꯔꯦ ꯑꯗꯣ ꯁꯔꯒꯤ ꯁꯤꯒꯤ ꯋꯔꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏ element of nature at the same time elements of ꯃꯩꯇꯩꯒꯤ ꯑꯣꯏꯕ indigenous fabrics ꯃꯌꯥꯝ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ collaboration ꯇꯧꯔꯀꯥꯟda nature and fabric hand in hand ꯆꯠꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ work ꯑꯃꯈꯛ ꯎꯏ ꯍꯥꯏ ꯇꯥꯔꯦ what's the meaning behind this ꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯇ꯭ꯔꯥꯚꯦꯂꯤꯡ ꯆꯠꯄꯅꯤꯅ ꯑꯩꯅ ꯋꯦ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ sketches ꯇꯧꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ something different ꯑꯣꯏꯅꯤꯡꯕꯀꯣ ꯑꯗꯨꯅ then ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯁꯨ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯩꯅ ꯇ꯭ꯔꯥꯚꯦꯂꯤꯡ ꯇꯧꯔꯀꯥꯟꯗ ꯃꯐꯝꯗꯨꯗ ꯐꯪꯉꯤꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ something ꯑꯗꯨ ꯇꯧꯔꯒ ꯑꯩꯅ something memory ꯑꯣꯏꯅꯀꯣ ꯐꯣꯇꯣ ꯈꯛꯇꯪ ꯐꯣꯇꯣꯁꯤꯗꯤ something ꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯚꯦꯂꯨꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯚꯦꯂꯨꯁꯦ ꯈꯔ ꯍꯟꯊꯔꯦ but something ꯑꯩꯅ ꯑꯥꯔꯠꯋꯔꯛꯀꯤ ꯑꯣꯏꯅꯀꯣ something memory ꯑꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯗꯦꯟ ꯁꯤꯁꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯟ something ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯀꯩ ꯇꯥꯛꯄ ꯌꯥꯒꯦ ꯍꯥꯏꯇꯥꯔꯦ ꯆꯦꯔꯩ ꯁꯤ ꯆꯦꯔꯩꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯗꯦꯟ ꯑꯩꯈꯣꯏ ꯔꯥꯅꯤ ꯐꯤ ꯑꯗꯨꯗ ꯀꯩꯀꯥꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ something ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯄꯣꯠꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯁꯕꯣꯅꯤꯗꯒꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯅꯤꯄꯨꯔꯁꯦ ꯆꯣꯛ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯕꯤꯀꯣꯁ ꯑꯣꯐ ꯁꯔꯇꯟ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯌꯂꯤ ꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯥꯔꯠꯄꯨ ꯄꯥꯝꯖꯕ ꯃꯤ ꯃꯌꯥꯝꯗꯗꯤ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯥꯏꯅꯂꯤ ꯈꯔ ꯁꯣꯔ ꯍꯣꯟꯗꯣꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯆꯥꯛꯈꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯚꯦꯟꯠ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯛꯄꯁꯦ ꯏꯁꯥ ꯑꯦꯁ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯃꯣꯠꯇ ꯀꯩ ꯂꯩ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯗꯥ ꯅꯣꯡꯄꯣꯛꯁꯤꯗ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯣꯂꯤꯛ ꯑꯃ ꯑꯥꯔꯇꯤꯁ ꯃꯣꯏꯒꯤ ꯀꯣꯂꯤꯛꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯔꯥꯕ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯀꯣꯂꯥꯕ ꯑꯃ ꯇꯧꯔꯁꯤ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯀꯨꯏꯔꯦ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯈꯟꯗꯣ ꯀꯩꯅꯣꯝꯗ ꯁꯦꯟꯁ ꯑꯝꯗ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ something unique ꯑꯃ ꯇꯧꯁꯤ ꯃꯣꯏꯁꯨ ꯐꯨꯗꯀꯤ ꯃꯥꯁꯨ ꯀꯩꯅꯣ ꯑꯣꯏꯕꯅꯤ나 ꯔꯤꯂꯦꯇꯦഡ് ꯑꯣꯏꯔꯒ something ꯇꯧꯔꯒ sida ꯇꯧꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯁ ꯍꯥꯏꯔꯦ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯛꯁꯦ ꯃꯌꯥꯝꯗꯁꯨ ꯎꯠꯊꯣꯛꯇ꯭ꯔꯗꯤ ꯑꯦꯁ ꯑꯦꯟ ꯑꯥꯔꯇꯤꯁ ꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯏ ꯌꯦꯛꯑꯒ ꯏꯐꯨꯟ ꯆꯥꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯤꯉꯣꯟꯗ ꯎꯠꯐꯝꯁꯨ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯁꯤꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯁꯤꯒꯤ ꯕ꯭ꯔꯦꯛ ꯂꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯕꯣꯅꯤꯒ ꯎꯅꯖꯔꯀꯥꯟꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯥꯔꯠꯋꯔꯛ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯁ ꯃꯌꯥꯝꯗ ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤꯕ ꯑꯥꯔꯠꯋꯔꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯎꯕ ꯉꯝꯕꯗ ꯑꯥꯔꯇꯤꯁ ꯃꯁꯥꯃꯛꯀꯁꯨ ꯁꯤꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯆꯕ ꯃꯇꯝꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯐꯥꯎ ꯐꯪꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯛ ꯏꯠꯁ ꯐꯨꯜ ꯑꯣꯐ ꯀ꯭ꯔꯥꯎꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯒꯤ ꯋꯔꯛꯁꯦ ꯎꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯔꯤꯑꯦꯛꯁꯟꯁꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯁꯤꯒꯤ ꯋꯔꯛꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯇꯣꯉꯥꯜꯂꯤꯅꯦ ꯑꯗꯨꯝ ꯔꯨꯝꯗꯒ ꯊꯦꯠꯂꯀꯥꯟꯗ ꯐꯖꯩ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯨꯝ ꯍꯔꯥꯎꯖꯩꯀꯣ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯇꯣꯉꯥꯟꯕ ꯑꯣꯏꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯁꯨꯝꯕ ꯑꯩꯈꯣꯏ ꯃꯣꯏ ꯍꯥꯟꯅ ꯚꯥꯞꯇꯤ ꯑꯣꯏꯗꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯀꯥꯟꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯐꯤ ꯑꯗꯨ ꯐꯤ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯏꯅꯦ ꯑꯦꯂꯤꯃꯦꯟ ꯃꯌꯥꯝ ꯌꯥꯎꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯅ ꯑꯩꯅ ꯇꯦꯛꯅꯤꯛ ꯍꯥꯏꯔꯀꯥꯟꯗ ꯑꯃꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯈꯔ ꯑꯃꯅ ꯃꯣꯏꯁꯤꯗꯤ ꯄ꯭ꯔꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄ ꯃꯥꯜꯂꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯕ ꯌꯥꯎꯔꯝꯃꯦ ꯗꯦꯟ ꯑꯩꯅ ꯇꯦꯛꯅꯤꯛꯇꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯁꯤꯅꯤ ꯀꯥꯏꯅ ꯃꯒꯨꯟꯗꯣ ꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯑꯥꯔꯠꯋꯔꯛ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯃꯈꯜꯒꯤ ꯁꯤꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗ
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯈꯟꯅꯕ ꯑꯥꯔꯇꯤꯁ ꯑꯃꯈꯛ ꯑꯃꯨꯛ ꯉꯁꯤꯒꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯖꯔꯛꯑꯦ ꯑꯥꯔꯇꯤꯁ ꯑꯁꯤꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯔꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯁꯦ ꯑꯥꯔꯇꯤꯁꯇꯒꯤ ꯈꯪꯃꯤꯟꯅꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯥꯔꯇꯤꯁꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯁꯥꯏꯈꯣꯝ ꯅꯣꯡꯄꯣꯛ ꯍꯦꯟꯕ ꯑꯩ ꯎꯔꯤꯄꯣꯛꯇꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯣꯡꯄꯣꯛ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛꯀꯤ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯥꯔꯠꯋꯥꯔꯛ ꯑꯃꯈꯛꯁꯨ ꯑꯣꯏ ꯅꯣꯠ ꯑꯦꯛꯆꯨꯑली ꯔꯤꯌꯦꯂꯤꯁꯇꯤꯛ ꯕꯠ ꯑꯩꯅ ꯑꯦꯁ ꯑ ꯂꯦꯃꯦꯟ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯟ ꯌꯨ ꯄ꯭ꯂꯤꯖ ꯑꯦꯛꯁꯄ꯭ꯂꯦꯟ ꯌꯣꯔ ꯑꯥꯔꯠꯋꯥꯔꯛ ꯑꯩꯒꯤ ꯑꯥꯔꯠꯋꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯁꯨ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯅꯦꯕꯀꯣ ꯑꯩꯒꯤꯁꯦꯀꯣ ꯄꯨꯈ꯭ꯔꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯊꯔꯣꯒꯨꯝꯕ ꯀꯩꯀꯩ ꯍꯧꯕꯗꯨꯅꯦꯕꯀꯣ ꯑꯩ ꯊꯝꯕꯥꯜꯗꯤ ꯍꯥꯞꯇꯦꯀꯣ ꯑꯩꯅ ꯈꯔ ꯑꯗꯨꯒ ꯑꯗꯒꯤ ꯉꯁꯥꯏ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡ ꯂꯩꯗꯅ ꯑꯗꯣ ꯑꯩꯅ ꯀꯟꯇꯦꯝꯄꯔꯔꯤ ꯁ꯭ꯇꯥꯏꯜ ꯂꯣꯝꯗ ꯄꯨꯊꯣꯛꯑꯒ ꯍꯥꯞꯆꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯟꯕ ꯑꯃ ꯍꯦꯛ ꯌꯦꯡꯕꯗ ꯐꯣꯝꯁꯤꯗꯤ ꯑꯗꯨꯝ ꯎ ꯄꯥꯝꯕꯤꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯒꯤ ꯆꯤꯡꯗ ꯅꯥꯄꯤꯒꯨꯝꯕ ꯂꯩꯕꯅꯦ ꯑꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯀꯩꯀꯩ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯇꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯦꯟꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯩ ꯉꯥꯒꯨꯝꯕꯁꯤ ꯍꯥꯞꯄꯦꯅꯀꯣ ꯏꯁꯤꯡ ꯃꯔꯛꯇ ꯉꯥ ꯎꯕ ꯈꯣꯠꯄ ꯉꯥꯁꯤꯁꯨ ꯑꯩꯅ ꯇꯦꯛꯁꯆꯔ ꯄꯤꯔꯒ ꯌꯥꯝꯅ ꯁꯦꯃꯤ ꯔꯤꯌꯦꯂꯤꯁꯇꯤक ꯐꯣꯝꯗ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯒꯤꯁꯨ ꯊꯣꯡꯒꯥꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯎꯈꯤꯗ꯭ꯔꯦꯕꯀꯣ ꯁꯤꯒꯨꯝꯕ ꯊꯣꯡꯒꯥꯁꯦ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯏꯔꯨꯖꯕ ꯈꯣꯠꯄꯁꯤ ꯑꯗꯨꯝ ꯇꯧꯔꯝꯕꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯤꯒꯤ ꯃꯦꯗꯤꯌꯝꯁꯦ ꯑꯦꯛꯔꯥꯏꯂꯤꯛꯅꯦꯕꯀோ ꯑꯦꯛꯔꯥꯏꯂꯤꯛꯅ ꯀꯦꯟꯚꯥꯁꯇ ꯌꯦꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯦꯛꯅꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯀꯂꯔꯒꯤ ꯐꯣꯝꯁꯨ ꯁꯤꯖꯤꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯆꯣꯠꯂꯤꯉꯩꯗ ꯑꯗꯩ ꯄꯥꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯌꯦꯛꯄꯁꯨ ꯑꯗꯒꯤ ꯑꯗꯨ ꯃꯥꯒꯤ ꯑꯍꯥꯟꯕ ꯊꯥꯈꯤꯕ ꯀꯂꯔꯁꯤ ꯇꯦꯛꯁꯆꯔ ꯌꯥꯎꯔꯤꯁꯦ ꯆꯣꯠꯂꯤꯉꯩꯗ ꯏꯁꯤꯡꯅ ꯍꯦꯜꯍꯜꯂꯒ ꯌꯦꯛꯑꯒ ꯀꯪꯉꯀꯥꯟꯗ ꯁꯤꯒꯤ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁꯦ ꯃꯁꯥ ꯃꯇꯣꯝ ꯇꯥꯔꯛꯄꯅꯦꯕ ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯅ ꯇꯧ ꯍꯥꯏꯕꯗꯁꯨ ꯑꯩ ꯀꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯍꯟꯗꯦ ꯑꯗꯨꯒ ꯁꯤꯒ ꯃꯥꯟꯅꯅ ꯄꯨꯊꯣꯛꯄꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯏꯐꯦꯛꯁꯦ ꯃꯁꯥ ꯃꯇꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯇꯥꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯣꯟꯒꯤ ꯗꯥꯏꯔꯦꯛ ꯁꯤꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯎꯖꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯕꯕꯜꯒꯤ ꯏꯐꯦꯛ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛ ꯑꯗꯨ ꯅꯣꯡꯄꯣꯛ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯥꯒꯤ ꯀꯦꯟꯚꯥꯁꯁꯤꯗ ꯋꯔꯛ ꯇꯧꯕꯁꯦ ꯈꯣꯔꯤ ꯑꯃ ꯈꯣꯠꯄ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯃꯤꯅꯤꯡꯁꯨ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯀꯣꯂꯦꯞ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯚꯥꯁ ꯑꯅꯤꯈꯛ ꯀꯣꯂꯦꯞ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯟꯇꯦꯟꯁꯅꯦꯂꯤ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯁꯥꯏꯖꯀꯤ ꯀꯦꯟꯚꯥꯁꯁꯦ ꯐꯪꯗꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦ ꯁꯥꯏꯖꯀꯤ ꯀꯦꯟꯚꯥꯁꯀꯤ ꯐ꯭ꯔꯦꯝ ꯁꯥꯏꯖꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯦꯟꯚꯥꯁ ꯀ꯭ꯂꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯆꯧꯕ ꯃꯆꯥ ꯂꯣꯏ ꯁꯨꯅꯕ ꯂꯩꯌꯦꯕꯀꯣ ꯃꯥ ꯁꯥꯏꯖꯁꯦ ꯑꯗꯨꯒ ꯐ꯭ꯔꯦꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯆꯟꯐꯝ ꯂꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯄꯦꯟꯇꯔ ꯑꯗꯨꯝ ꯐ꯭ꯔꯦꯃꯤꯡ ꯇꯧꯕ ꯐꯖꯅ ꯂꯩꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯣ ꯆꯜꯍꯟꯕ ꯌꯥꯏꯕ ꯑꯩꯅ ꯁꯤ ꯑꯁꯥꯡ ꯄꯥꯝ ꯇꯥꯔꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯗꯤꯞꯇꯦꯠ ꯀꯧꯋꯦꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯣꯏꯒꯤ ꯇꯧꯔꯤꯅꯦꯕ ꯁꯝꯅ ꯁꯤ ꯂꯥꯏꯁꯦ ꯑꯅꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤ ꯈꯛꯇꯪ ꯊꯦꯠꯂꯁꯨ ꯊꯝꯃꯁꯨ ꯑꯗꯨꯝ ꯐꯖꯅꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯁꯤ ꯈꯛꯇꯪ ꯁꯣꯝ ꯌꯥꯎꯗꯕ ꯁꯤꯇꯪ ꯌꯦꯡꯉꯁꯨ ꯑꯥꯔꯠꯋꯥꯔꯛ ꯑꯃꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯗꯨꯝ ꯑꯣꯏꯅꯤꯕ ꯁꯣꯝ ꯅꯥꯀꯟ ꯈꯛꯇꯪ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯣꯏꯅꯤꯕ ꯑꯗꯨꯒꯤꯗꯨꯒꯤ ꯑꯩꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗꯁꯨ ꯌꯥꯕ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕ ꯃꯜꯇꯤ ꯄꯔꯄꯁ ꯑꯣꯏꯍꯟꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯄꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯃꯊꯪꯒꯤ ꯑꯥꯔꯠꯋꯥꯔꯛꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯕꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨ ꯑꯃꯅꯦ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤꯗ ꯐꯨꯝ ꯃꯊꯛꯇ ꯌꯨꯝ ꯁꯥꯕ ꯍꯥꯏꯗꯤ ꯃꯁꯤ ꯇꯣꯞ ꯚ꯭ꯌꯨꯅꯦ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯚ꯭ꯌꯨꯗꯒꯤ ꯑꯩꯅ ꯑꯥꯏꯗꯤꯌꯥꯁꯦ ꯁꯥꯒꯠꯂꯒ ꯌꯦꯛꯄꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯇꯦꯛꯅꯤꯛꯇꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯛꯏꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯦꯟꯚꯥꯁꯇꯤ ꯅꯠꯇꯦ ꯁꯤꯅ ꯑꯣꯏꯜ ꯁꯤꯠ ꯑꯅ ꯂꯩꯌꯦꯕꯀꯣ ꯃꯥꯁꯦ ꯄꯦꯄꯔꯅꯦ ꯄꯦꯄꯔꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯆꯔ ꯋꯥꯏꯠ ꯍꯥꯏꯅ ꯂꯩꯀꯣ ꯑꯗꯨ ꯍꯥꯟꯅ ꯇꯩꯁꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯂꯔꯁꯤꯁꯨ ꯄ꯭ꯔꯣꯁꯦꯁꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯅ ꯍꯧꯔꯒ ꯀꯣꯟꯅ ꯑꯊꯥꯕꯅ ꯂꯥꯁꯇ ꯑꯊꯥꯕꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯅꯦꯕ ꯂꯦꯌꯔ ꯇꯧꯔꯒ ꯇꯦꯛꯁꯆꯔ ꯑꯩꯅ ꯇꯦꯛꯁꯆꯔꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯇꯦꯛꯁꯆꯔꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯇꯦꯛꯁꯆꯔ ꯃꯥꯟꯅꯗꯕꯁꯤꯗ ꯕ꯭ꯔꯁꯅ ꯈꯣꯠꯈꯤꯕꯒꯤ ꯑꯗꯩ ꯆꯣꯠꯂꯤꯉꯩꯗ ꯅꯩꯈꯥꯏꯔꯝꯕꯒꯤ ꯑꯗꯩ ꯐꯤꯅ ꯅꯞꯊꯣꯛꯈꯤꯕꯒꯤꯀꯣ ꯏꯁꯄꯟꯁꯅ ꯆꯨꯞꯊꯣꯛꯈꯤꯕꯒꯤ ꯆꯣꯠꯂꯤꯉꯩꯗ ꯑꯗꯩ ꯊꯥꯅ ꯁꯪꯖꯜꯂꯒ ꯕ꯭ꯔꯁ ꯃꯅꯤꯡꯅ ꯈꯣꯠꯄꯒꯤ ꯑꯗꯩ ꯁ꯭ꯄꯦꯆꯨꯂꯥꯅ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯥꯏꯐ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯅꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗ ꯃꯆꯥ ꯑꯩꯈꯣꯏ ꯂꯥꯏꯕꯗ ꯁꯤꯖꯤꯟꯅꯕ ꯂꯩꯕ ꯑꯗꯨꯗꯨꯅ ꯃꯇꯣꯟꯁꯦ ꯈꯣꯠꯇꯣꯛꯄꯒꯨꯝꯕꯀꯣ ꯆꯣꯠꯂꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯁꯦ ꯐꯪꯕ ꯇꯦꯛꯁꯆꯔꯁꯤꯡꯁꯦ ꯃꯥꯟꯅꯗꯕꯅꯦꯕ ꯑꯝꯇ ꯁꯤꯒꯤ ꯑꯩꯅ ꯄ꯭ꯂꯁ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁ ꯃꯌꯥꯝꯁꯨ ꯁꯤꯗꯁꯨ ꯚꯤꯖꯤꯕꯜ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ
ꯋꯥꯒꯤ ꯃꯥꯒꯤ ꯊꯝꯅꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩꯁꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯧꯕ ꯑꯗꯨꯒ ꯑꯃꯈꯛꯅꯤ ꯅꯣꯡꯄꯣꯛꯅ ꯍꯟꯗꯛꯀꯤ ꯁꯤꯔꯤꯁ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯑꯗꯣ ꯅꯣꯡꯄꯣꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯁꯒꯨꯝꯕꯁꯦ ꯑꯗꯣ ꯅꯣꯡꯄꯣꯛꯁꯦ ꯐꯨꯗ ꯀꯩꯅꯣꯗ ꯈꯔ ꯊꯦꯡꯅꯈꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯥꯔꯇꯤꯁ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯄꯦꯟꯇꯔ ꯑꯃꯈꯛꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯁ꯭ꯇꯥꯔꯇꯤꯡ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯌꯧꯕ ꯕꯠ ꯋꯦꯟ ꯋꯤ ꯐꯣꯂꯣ ꯌꯨ ꯅꯣꯡꯄꯣꯛꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯦꯛꯁꯆꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯛ ꯑꯣꯐ ꯄꯦꯟꯇꯤꯡꯁꯦ ꯅꯣꯡꯄꯣꯛ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯄꯣꯛꯀꯤ ꯋꯥꯔꯛ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯝꯊꯤꯡ ꯅ꯭ꯌꯨ ꯑꯣꯏꯅꯗꯤ ꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗꯗꯤ ꯑꯩ ꯍꯥꯟꯅ ꯑꯩꯁꯨ ꯐꯤꯒꯔꯦꯇꯤꯞ ꯇꯧꯔꯝꯃꯦ ꯃꯤ ꯌꯦꯛꯑꯝꯃꯤꯀꯣ ꯐꯤꯒꯔꯦꯇꯤꯞ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯥꯔꯠ ꯋꯥꯔꯛꯁꯦ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯥꯏꯗꯤ ꯊꯤꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯃꯨꯛ ꯊꯤꯝ ꯑꯣꯏꯗ꯭ꯔꯦ ꯁꯨꯝ ꯊꯤꯝ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯁꯤꯁꯨ ꯑꯩꯒꯤ ꯂꯦꯟꯁꯀꯦꯞꯀꯤ ꯊꯤꯝ ꯑꯃꯗ ꯌꯦꯛꯄꯅꯤꯅꯀോ ꯑꯗꯨꯒ ꯐꯤꯒꯔꯦꯇꯤꯞ ꯍꯟꯗꯛꯇꯤ ꯐꯤꯒꯔꯦꯇꯤꯞꯁꯦ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯑꯒ ꯍꯥꯏꯗꯤ ꯅꯦꯆꯔꯒꯨꯝꯕ ꯑꯗꯒꯤ ꯂꯦꯟꯁꯀꯦꯞꯀꯨꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯈꯔ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯋꯦ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯑꯅꯧꯕ ꯑꯣꯏꯕ ꯑꯗꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯀꯩꯅꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯔ ꯇꯧꯖꯕ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯩꯈꯣꯏꯗꯁꯨ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯣꯡꯄꯣꯛꯀꯤ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯅꯣꯡꯄꯣꯛꯁꯤꯅ ꯑꯔꯣꯏꯕ ꯋꯥꯔꯛ ꯑꯃꯈꯛ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇ ꯏꯂꯥꯕꯣꯔꯦꯠꯂꯤ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯍꯥꯟꯕꯒꯤ ꯄꯦꯟꯇꯤꯡꯁꯦ ꯁꯤꯁꯤꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯥꯅ ꯑꯩꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯌꯦꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯤꯗꯕꯤꯅ ꯑꯥꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯒꯅꯤ ꯋꯥꯈꯜ ꯋꯥꯎꯔꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯕ ꯃꯥꯒꯤ ꯑꯥꯔꯠ ꯃꯌꯥꯝꯁꯦ ꯗꯤꯁꯄ꯭ꯂꯦ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯠꯁ ꯑ ꯋꯦ ꯑꯣꯐ ꯗꯤꯁꯄ꯭ꯂꯦꯁꯤꯡ ꯍꯤꯁ ꯏꯃꯣꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯁꯨ ꯌꯥꯝꯅꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯆꯩꯊꯦꯡꯁꯦ ꯂꯣꯏꯅꯃꯛꯇꯤ ꯐꯪꯃꯤꯟꯅꯔꯤꯕꯅꯦ ꯑꯗꯨꯁꯨ ꯑꯥꯔꯠ ꯀꯂꯥ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯍꯟꯗꯛꯁꯤꯅ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯐꯥꯏꯅꯂꯤ ꯁꯤꯒꯨꯝꯕ ꯏꯚꯦꯟ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯤꯍꯧꯕ ꯑꯃꯁꯨꯡ ꯑꯥꯔꯇꯤꯁꯁꯤꯡꯗꯁꯨ ꯃꯥꯒꯤ ꯋꯥꯔꯛꯇ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯣꯡꯄꯣꯛ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄꯤꯔꯛꯑꯣ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯀꯤ ꯅꯣꯡꯄꯣꯛꯀꯤ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟꯗꯨꯗꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯒꯥꯏꯗ ꯇꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯖꯍꯧꯒꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯗꯥꯔꯛꯀ ꯂꯥꯏꯠꯀꯒꯤ ꯊꯪꯅꯕꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯥꯁꯀꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯁꯤꯗꯁꯨ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯂꯩꯗꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯦꯔꯥꯏꯇꯤꯁꯦ ꯄ꯭ꯂꯁ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯛꯁꯆꯔꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯁꯤꯗꯁꯨ ꯑꯗꯨꯝ ꯚꯤꯖꯤꯕꯜ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯒꯤ ꯃꯥꯒꯤ ꯊꯪꯅꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯁꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯧꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯋꯥꯔꯛ ꯑꯃꯈꯛꯅꯤ ꯅꯣꯡꯄꯣꯛꯅ ꯍꯟꯗꯛꯀꯤ ꯁꯤꯔꯤꯁ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯁꯤꯖꯟ 1ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯏꯁে ꯑꯗꯣ ꯅꯣꯡꯄꯣꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯁꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀോ ꯐꯨꯗ ꯀꯩꯅꯣꯗ ꯈꯔ ꯊꯦꯡꯅꯈꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯒꯁꯦ ꯁꯤꯟꯈꯤꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝꯁꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯒꯁꯦ ꯏꯀꯥꯎ ꯀꯥꯎꯊꯣꯛꯅꯕꯒꯨꯝ ꯇꯧꯔꯦ ꯕꯤꯀꯣꯁ ꯑꯣꯐ ꯗ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯐꯥꯏꯅꯂꯤ ꯍꯟꯗꯛ ꯑꯃꯨꯛ ꯆꯥꯛꯈꯨꯝꯅ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟꯁꯀ ꯑꯃꯨꯛ ꯁꯤꯜꯂꯛꯄ ꯃꯇꯝꯁꯦ ꯑꯦꯁ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯩ ꯐꯥꯎꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯦꯛꯖꯤꯕꯤꯁꯟꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯑꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯅ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯁꯦ ꯀꯣꯂꯥꯕꯔꯦꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯏꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯋꯥꯔꯛꯁꯦ ꯄꯥꯝꯖꯔꯕꯅꯤꯅ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯍꯟꯗꯛꯁꯦ ꯑꯩꯒꯤꯁꯨ ꯁꯤꯁꯦ ꯂꯣꯏꯔꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯥꯔꯠꯋꯥꯔꯛ ꯑꯅꯧꯕ ꯑꯃꯨꯛꯇ ꯗꯤꯁꯄ꯭ꯂꯦ ꯇꯧꯗ꯭ꯔꯤꯕ ꯑꯥꯔꯠꯋꯥꯔꯛ ꯈꯔ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯁꯨꯔꯤ ꯍꯥꯏꯗꯤ ꯋꯥꯔꯛ ꯈꯔ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤꯗꯨꯒꯤ ꯀꯟꯅ ꯑꯗꯣ ꯅꯕꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯑꯩ ꯁꯤꯜꯂꯛꯄ ꯌꯥꯏ ꯗꯦꯠꯄꯨꯗꯤ ꯐꯤꯛꯁ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯍꯟꯗꯛꯀꯤ ꯋꯤꯟꯇꯔꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅꯀꯤ ꯑꯩ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯑꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯑꯥꯔꯠꯋꯥꯔꯛ ꯌꯥꯝꯗ꯭ꯔꯕꯗ 20 ꯑꯥꯔꯠꯋꯥꯔꯛꯁꯇꯤ ꯑꯩ ꯎꯠꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯤꯗꯕꯤꯅ ꯑꯥꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯒꯅꯤ ꯋꯥꯈꯜ ꯋꯥꯎꯔꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯕ ꯃꯥꯒꯤ ꯑꯥꯔꯠ ꯃꯌꯥꯝꯁꯦ ꯗꯤꯁꯄ꯭ꯂꯦ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯠꯁ ꯑ ꯋꯦ ꯑꯣꯐ ꯗꯤꯁꯄ꯭ꯂꯦꯁꯤꯡ ꯍꯤꯁ ꯏꯃꯣꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯁꯨ ꯌꯥꯝꯅꯁꯨ ꯏꯝꯄꯣꯔꯇꯦꯟట్ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯆꯩꯊꯦꯡꯁꯦ ꯂꯣꯏꯅꯃꯛꯇꯤ ꯐꯪꯃꯤꯟꯅꯔꯤꯕꯅꯦ ꯑꯗꯨꯁꯨ ꯑꯥꯔꯠ ꯀꯂꯥꯕꯨ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯈꯛ ꯍꯟꯗꯛꯁꯤꯅ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯐꯥꯏꯅꯂꯤ ꯁꯤꯒꯨꯝꯕ ꯏꯚꯦꯟ ꯑꯃꯈꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯤꯍꯧꯕ ꯑꯃꯁꯨꯡ ꯑꯥꯔꯇꯤꯁꯁꯤꯡꯗꯁꯨ ꯃꯥꯒꯤ ꯋꯥꯔꯛꯇ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯣꯡꯄꯣꯛ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄꯤꯔꯛꯑꯣ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯀꯤ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟꯗꯨꯗꯁꯨ
ꯑꯩꯈꯣꯏꯕꯨꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯖꯍꯧꯒꯦ ꯍꯥꯏ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯑꯥꯔꯇꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯃꯁꯨꯡ ꯑꯥꯔꯇꯤꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯥꯔꯇꯤꯁ ꯃꯁꯥꯃꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯁꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯍꯣꯜꯗꯦꯞ ꯁꯦꯔꯥꯝ ꯑꯩꯅ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯐ꯭ꯔꯤꯂꯦꯟꯁ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯔ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯣ ꯁꯔ ꯔꯥꯍꯨꯜꯒꯤ ꯋꯥꯔꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯐ ꯗ ꯑꯥꯔꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯁꯦ ꯗꯤꯐ꯭ꯔꯦꯟ ꯋꯦꯁꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯋꯦ ꯁꯝ ꯀꯦꯟ ꯕꯤ ꯀ꯭ꯂꯥꯁꯤꯐꯥꯏഡ് ꯑꯦꯁ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯁ ꯑ ꯂꯦꯃꯦꯟꯒꯤ ꯚ꯭ꯌꯨꯗ ꯀ꯭ꯂꯥꯁꯤꯐꯥꯏഡ് ꯑꯦꯁ ꯍꯥꯏꯕꯗꯤ ꯀꯟꯇꯦꯝꯄꯔꯔꯤ ꯋꯥꯔꯛ ꯑꯣꯏꯅꯁꯨ ꯎꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝꯈꯛ ꯌꯨꯁ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯁꯔꯒꯤ ꯁꯤꯒꯤ ꯋꯥꯔꯛꯁꯇꯒꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯔꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯅꯕ ꯁꯤꯒꯤ ꯋꯥꯔꯛꯁꯦ ꯄꯤꯈꯤꯕꯅ ꯏꯁꯝ ꯁꯝꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡꯅ ꯑꯗꯩ ꯏꯆꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯏꯟꯁꯄꯥꯌꯔ ꯂꯧꯔꯒ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒꯦꯗꯔꯤꯡ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯁꯃꯥꯖꯀꯤ ꯃꯣꯏꯒꯤ ꯒꯦꯗꯔꯤꯡ ꯃꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯑꯩꯅ ꯕꯦꯁ ꯇꯧꯔꯒ ꯑꯩꯒꯤ ꯑꯥꯔꯠ ꯋꯦꯁꯤꯗ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯅꯦ ꯚꯤꯖꯨꯋꯦꯜ ꯑꯩꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯖꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯇꯥꯏꯜꯁꯦ ꯑꯦꯀ꯭ꯔꯦꯂꯤꯛ on canvas ko aduga maigi size hai ta 30x30 adumai na koi hainai aduga sigi je dum technique se dum kai kai wood cut printmaking ki style da waina ni pieces pi bane ba printmaking style but printmaking di oigadura mana printmaking makti oi but magi treatment of skin samna ha kan kai connection hai ta communication hai ta thong ama sa matam da thong ama sai ki mai purpose like connection neba communicate tawdu neba wang mada laibudo maina aigi aidi sida platform ja aidi kanoni genre je khai da bida interact tawna asongi site gi khala gi kari oigani haibigi mong do ina interpret tawne aduga interpretation aigi thaine gi childhood memories to ina messages piba sine ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯔꯥꯍꯨꯜ ꯗꯦꯕꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯔ ꯔꯥꯍꯨꯜ ꯗꯦꯕꯀꯤ ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯔꯤꯁꯤ ꯌꯦꯁ ꯗ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯐ ꯗ ꯄꯦꯟꯇꯤꯡ ꯑꯦꯟ ꯗ ꯁ꯭ꯇꯥꯏꯜ ꯏꯠꯁꯦꯜꯐ ꯏꯁ ꯚꯦꯔꯤ ꯌꯨꯅꯤꯛ ꯄ꯭ꯂꯁ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯕ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯁ ꯃꯁꯥꯃꯛꯀꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯌꯥꯎꯔꯀꯥꯟꯗ ꯃꯈꯥꯗ ꯁꯤꯒꯅꯦꯆꯔ ꯑꯃꯨꯛ ꯇꯥꯏ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯗꯥꯏ ꯂꯥꯛꯈꯤꯕ ꯏꯠꯁ ꯚꯦꯔꯤ ꯌꯨꯅꯤꯛ kanone some point khara da inspiration hai hojik se biometric system ama lai ko mayam se now id like haiba se iba fa jina lai hojik ti muk sign je office ta junga any plugin je in and out je dum id biometric hai technology ata ne something adu ga relate oi bagi mong da ina ai kano je oina plus ai gi sign je kan ta kanam da ju kan to hoi muthal ga to budi ko but ai print the thumb impression adi emotional connection to dum lai ra do ne je adu gi way do oina puto pai ta ne ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯑꯦꯁ ꯑ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯋꯥꯔꯛꯁꯤꯁꯨ ꯌꯥꯝꯅ ꯄꯔꯁꯅꯦꯜꯂꯤ ꯃꯥꯒꯤ ꯀꯦꯌꯔ ꯄꯔꯁꯅꯦꯜ ꯀꯦꯌꯔ ꯑꯃꯈꯛ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯕꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯅꯤ ꯃꯊꯪꯒꯤ ꯋꯥꯔꯛꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤ ꯁꯔ ꯔꯥꯍꯨꯜ ꯗꯦꯕꯀꯤ ꯁꯤꯒꯤ ꯅꯦꯛꯁꯀꯤ ꯋꯥꯔꯛꯁꯦ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯋꯨꯗ ꯀꯠ ꯁ꯭ꯇꯥꯏꯜ ꯋꯨꯗ ꯀꯠ ꯇꯦꯛꯅꯤꯛꯁꯤꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯠ ꯑꯣꯏꯕ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯇꯦꯝꯄꯔꯔꯥꯏꯁ ꯇꯧꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ sisu dum ai conceptually ko adaga reality do ina base of hai ta akoi ji like matam am covid to matam da everything loina mak shut down ina sa ma thakpa akoi di myo akoi gi timong sa pam thakpam de lei ko sanga moi gi di lu je thangamaga kamai contact tongni adai chatpa khotpa ya ba ya da do sa ai di nga ai di like ku se kumba me am je moi makon gumba de moi gi nesting place hai ta ko adu su lei gani khan ba de moi ji sa ga je hangakram ni na ai uche khai ba uji ki sengrang je koi uji ki manipuri society je manipur context de yam real o sele hai ta thai na di yung gi saijin da sengrang ji loi na me ba uji ki sengrang gi mai gi kano se yam decreasing way ko adu gi concept to lauraga lu ji ga ko lu ji
ꯂꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯣꯟꯁꯦꯞꯇꯣ ꯃꯥꯒꯤ ꯄꯣꯊꯥꯐꯝꯅꯤ ꯃꯥꯒꯤ ꯁꯩꯔꯥꯡꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯩꯅꯣꯅꯤ ꯗꯤꯖꯤꯇꯦꯜꯅꯤꯀꯣ ꯑꯗꯨꯗ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯟꯠꯀꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯈꯔ ꯂꯧꯋꯦꯕꯀꯣ ꯑꯗꯨꯒꯤꯁꯦ ꯄ꯭ꯔꯤꯟꯠ ꯂꯧꯈꯤꯕꯒꯤ ꯁ꯭ꯇꯥꯏꯜꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯁꯦ ꯗꯤꯖꯤꯇꯦꯜꯅꯦꯕ ꯑꯗꯨ ꯀꯦꯟꯚꯥꯁ ꯑꯣꯏꯅ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯄ꯭ꯔꯤꯟꯠ ꯇꯧꯕ ꯌꯦꯛꯄꯅ ꯀꯩꯅꯣꯗ ꯑꯣꯏꯅ ꯌꯦꯛꯄ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯐꯖꯩ ꯁꯔ ꯔꯥꯍꯨꯜꯗꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯆꯪꯒꯤꯡꯁꯦ ꯑꯩꯅꯁꯨ ꯁꯤꯒꯤꯗꯤ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯏꯟꯇꯔꯦꯁꯇꯤꯡ ꯋꯔꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯗꯤꯖꯤꯇꯦꯂꯥꯏꯁ ꯑꯣꯏꯒꯗꯣꯏꯔꯥ ꯁꯤꯒꯤ ꯋꯔꯛꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕ ꯅꯣꯔꯃꯦꯜꯂꯤ ꯆꯠꯂꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯐꯪꯉꯦ ꯀꯩꯅꯣꯝ ꯆꯥꯗꯣꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯨꯗ ꯔꯤꯌꯦꯂꯤꯇꯤꯒꯤ ꯌꯥꯝ ꯍꯥꯔꯁ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝ ꯍꯥꯔꯁ ꯑꯣꯏ ꯄ꯭ꯂꯁ ꯁꯦꯀꯦꯟꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯦꯗ ꯆꯠꯂꯤꯗꯅ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯐꯪꯉꯦ ꯊꯕꯛ ꯐꯪꯉꯦ ꯀꯩꯅꯣꯝ ꯒꯥꯔꯤ ꯂꯩ ꯑꯗꯣꯝꯗ ꯆꯠꯂꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯣꯃꯦꯟ ꯑꯃ ꯀꯣ ꯑꯩꯈꯣꯏꯅ ꯃꯤꯁ ꯑꯥꯎꯠ ꯇꯧꯍꯧꯕ ꯑꯗꯨ ꯃꯌꯥꯝꯗ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯃꯤꯁ ꯑꯥꯎꯠ ꯇꯧꯍꯧꯕ ꯃꯣꯃꯦꯟꯇꯨꯅꯦꯕ ꯈꯣꯏꯁꯤꯒ ꯀꯨꯔꯥꯛꯁꯤꯒ ꯔꯤꯂꯦꯇꯦꯠ ꯀꯩꯝ ꯂꯩꯇꯦꯕ ꯕꯠ ꯃꯥꯁꯨ ꯄꯥꯏꯔꯛꯏꯅꯦꯕ ꯃꯥꯒꯤ ꯖꯒꯥ ꯑꯃ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯁꯦꯝꯖꯔꯤꯅꯦꯕ ꯖꯒꯥ ꯄꯥꯏꯕꯒꯤ ꯉꯥꯛꯇꯪꯒꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯐ꯭ꯔꯦꯛꯁꯟ ꯑꯣꯐ ꯁꯦꯀꯦꯟꯒꯤ ꯔꯤꯂꯦꯁꯟꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯍꯥꯏꯗꯤ ꯚꯤꯖꯨꯋꯦꯜꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧ ꯆꯠꯂꯤꯉꯥꯏ ꯂꯝꯕꯤꯗ ꯏꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯏꯔꯛꯑꯦꯀꯣ ꯄꯥꯏꯔꯛꯄꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯝꯕꯤꯗꯨꯒ ꯆꯠꯂꯤꯕꯒꯤ ꯗꯤꯁꯇꯦꯟꯁꯇꯨꯒꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯖꯥꯡ ꯃꯅꯝ ꯄꯥꯏꯔꯤꯗꯨꯗꯤ ꯔꯤꯂꯦꯠ ꯑꯣꯏꯗꯦꯕ ꯕꯠ ꯏꯟꯖꯥꯡ ꯃꯅꯝꯗꯣ ꯅꯝꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯉꯣꯟꯗ ꯃꯦꯕꯤ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯑꯃ ꯑꯗꯨꯒꯤ ꯐꯪꯕꯒꯤ ꯀꯩꯅꯣꯗꯣ ꯑꯦꯁꯦꯟꯁꯇꯣ ꯑꯗꯨꯗ ꯀꯩꯅꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯤ but then like as ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯃꯁꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯂꯦꯃꯦꯟ ꯑꯃꯈꯛꯅꯗꯤ ꯀꯩꯅꯣ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯕꯠ ꯁꯤꯒꯤꯁꯤꯗ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯏꯟꯇꯔꯦꯁꯇꯤꯡ ꯊꯤꯡ ꯏꯁ ꯗꯦꯠ ꯑꯩꯈꯣꯏꯅ ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯟꯖꯔꯣꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯥꯏꯇꯜꯁꯦ ꯑꯟꯇꯥꯏꯇꯜ ꯋꯥꯟ ꯑꯅ ꯁꯨꯃꯥꯏꯅ ꯊꯣꯜꯂꯤꯁꯦ ꯃꯥꯒꯤ ꯔꯤꯖꯟꯁꯤꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯔꯤꯖꯟꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯑꯟꯇꯥꯏꯇꯜꯁꯦ ꯊꯝꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯥꯏꯍꯥꯛꯇꯅ ꯔꯤꯖꯟꯗ ꯄꯤꯗ꯭ꯔꯒꯁꯨ ꯁꯝ ꯄꯣꯏꯟ ꯈꯔꯗ ꯄꯣꯠ ꯃꯁꯥꯃꯛꯇꯅ ꯑꯗꯨꯝ ꯃꯁꯥ ꯇꯥꯏꯇꯜꯗꯣ ꯃꯁꯥꯅ ꯑꯃꯨꯛ ꯅꯦꯃꯤꯡ ꯑꯗꯨꯝ ꯑꯣꯏꯖꯕ ꯃꯁꯥꯅ ꯗꯤꯐꯥꯏꯟ ꯇꯧꯖꯕꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨꯒꯤ ꯁꯤꯔꯤꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯊꯤꯡꯀꯤꯡ ꯑꯃꯈꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯠꯋꯔꯛꯁꯤꯅꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃꯈꯛ ꯂꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕꯒꯤ ꯑꯥꯔꯠꯋꯔꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯏꯀꯣꯅꯤꯛ ꯑꯣꯏꯕ ꯑꯥꯔꯠꯋꯔꯛꯅꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯤꯕꯤꯁꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯈꯛꯇ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯔꯛ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯁ ꯑꯣꯏꯅ ꯁꯔ ꯔꯥꯍꯨꯜ ꯗꯦꯕꯇꯒꯤ ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯁꯤꯒꯤꯁꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯁ꯭ꯃꯣꯜ ꯊꯤꯡꯁ ꯃꯦꯇꯔꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯃꯣꯜ ꯃꯣꯃꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯦ ꯆꯠꯂꯤꯉꯩꯗ ꯀꯩꯗ ꯂꯥꯏꯐꯀꯤ ꯀꯩꯅꯣꯁꯦ ꯔꯦꯁꯦ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯃꯣꯃꯦꯟ ꯃꯌꯥꯝ ꯍꯦꯄꯤ ꯃꯣꯃꯦꯟ ꯁꯔꯄ꯭ꯔꯥꯏꯁ ꯃꯣꯃꯦꯟ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯦꯒ꯭ꯂꯦꯛ ꯇꯧꯔ ꯆꯠꯂꯦꯕ ꯑꯗꯨꯗꯨ ꯃꯌꯥꯝꯗꯨ ꯔꯤꯚꯥꯏꯚ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯅꯣꯇꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗ ꯂꯥꯏꯛ ꯃꯉꯣꯟꯗ ꯃꯤ ꯑꯃꯗꯤ ꯂꯩ ꯀꯥꯝꯕꯕꯣꯅ ꯍꯥꯏꯕ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯃꯦꯕꯤ ꯃꯥꯒꯤ ꯍꯣꯜ ꯀꯤꯌꯣꯇꯤꯛ ꯑꯣꯏꯕ ꯂꯥꯏꯐꯀꯤ ꯁꯥꯔꯀꯜꯗꯨꯗ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁꯇꯤꯡ ꯄ꯭ꯂꯦꯁꯇꯨꯅꯦꯕ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯨꯗ ꯕꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯉꯥꯡꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯋꯥꯏꯜ ꯐꯥꯏꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯃꯣꯏꯁꯨ ꯋꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣই ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯃꯥꯒꯤ ꯑꯦꯟꯖꯣꯏꯃꯦꯟ ꯄ꯭ꯂꯦꯁ ꯑꯃ ꯑꯣꯏꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯐꯖꯩ amidst all this petals ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯥꯔꯇꯤꯁꯅ ꯂꯣꯠꯂꯒ ꯎꯕ ꯑꯥꯔꯇꯤꯁꯅ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯀꯥꯟꯗꯁꯨ ꯔꯥꯍꯨꯜ ꯗꯦꯕꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯀꯥꯟꯗꯁꯨ ꯑꯦꯁ ꯑ ꯂꯦꯃꯦꯟ ꯚ꯭ꯌꯨꯋꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗꯁꯨ ꯄꯦꯇꯜꯁꯤꯒꯤ ꯃꯔꯛꯇꯁꯨ we can see butterflies we can see peaceꯀꯤ ꯑꯩꯈꯣꯏꯒꯤ doft white doft ꯃꯌꯥꯝ ꯎꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯛ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯄꯖꯜꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯄꯤꯁꯇꯣ ꯂꯣꯏꯅꯃꯛ ꯁꯝꯖꯟꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯖꯒꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯥꯔꯇꯤꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯋꯔꯛ ꯃꯌꯥꯝ ꯈꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯏꯚꯦꯟꯠꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯚꯦꯟꯠꯁꯦ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯈꯛ ꯐꯨꯗ ꯑꯦꯟ ꯑꯥꯔꯠ exhibition season 1 ꯁꯤ ꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯛ ꯀꯔꯤ ꯐꯤꯂꯤꯡꯁ ꯐꯥꯎꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯅꯧꯅ ꯔꯤꯚꯥꯏꯚ ꯇꯧꯕꯗꯨꯅꯤ ꯍꯥꯏꯗꯤ ꯃꯔꯛ ꯑꯃ ꯒꯦꯞ ꯁꯥꯡꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯁꯇꯤꯚ ꯁꯤꯖꯟꯁꯨ ꯂꯥꯛꯑꯦ
matam na yadraga so mai gi climate ki matung in the seasonal ki matung in the laksare adu anova khoi gi wakhalon ma haita anova hope ma haita ga adu gi vibe to lei haita si gi exhibition na si ai nungai je sir Rahul Dev tung darak pada su exhibitions ka ama khak thing na gi sir Rahul Dev ki thoughts me ama khak so through your painting ha tare akhoi mayam da experience to za ki ge amasung tung darak pa sir Rahul Dev ki punsi da so career da se hen hen mai pa koi views impact ki ma ke wish to za thank you so much for your time ma'am thank you sir. aduga ay life amna hawa marak aigina gepelina aduga aigi life amna sawolban sing mai sai sai sumai exhibition ta we se khang de ko ga sho ai sum personal oina lakcha bane aduga sumai tor layer me ham da menu se amna different oi mamang da ina lakpa ga 3 days ki da mak ta moina tongana special oina sem bane hai ko moi gi menu se pa ba matung da hai badi yamna lai hai di anam bane restaurant sat pa matam da menu se khoina khang de da na aduga mai tai ron da su lo ina mang iraga yamna convenient oi ba dum gyan ta ba do aduga mamal so adum reasonable oiraga yamna hawe akhoi yen akai ba nganam yen da nganam chai ba ko aduga mogi salad yamna ai favorite ne one of the favorite ko mogi kaino da yam hawe aduga mathak ta moi art exhibition ta we akhoi bani phazan kar yeng ore aduga moi painters mayam gaina artist kaina dum explain ta urame ba ko adu yam phazai yeng ba haidi yam kuira ba matung da haidi ai su yam kuirabe matung da budi thole dai tar su sumaina kitang dukan ga hang dana khotana hana gi type ta pura lan tawbudo atumaina na tab sida yamna nungai aduga amarom da haidi yamna khatba lang ba hai gadra atumaina na tabido ko khoi maitai su yo khatpa oina khoi kitang budi modified oire haidi khoi gi cuisine haidi chapti manari ne aduga hana gi khoi gi oiba potse sida kitang modify tarokpa haidi akhoi so dum new generation dina ko ado yam di hawe dum mayam laga dum try tawbiyo haini ai favorite se gaino oi dani moi gi mana masing salad ana haibane ko ado da moi na yen hapaga adum veg ta jo dum phangane ai favorite ne moi digi da try tawbiyo la ko matam da ai ge so haidi ai so si event se le na khalaga la padena te do su si dragi through da gi la pane so do haidi chamara kan da yam environment u matam da ngon da yamna haidi amna dum kama haini am happening oe mafam se layo matam da aduga nga sagi especially menu do haidi khoi gi kama haini maite gi indigenous oe pot sing do modify toraga haidi ani nga sayeng matam da haidi uchina ga ama yawodo hoi uchina ga soup ki type ta tawba adagi di yen ga sangom ga thong sa ingona yam curious oe do haidi taste ko mai torang ga ni haidi ampho udri na restaurant me am change ri tar su haidi menu se pra totally different ne ba aduga one thing I really like about is the music choice haidi isai se haidi kuma haini akhoi gi Manipuri gi oiba isai folk song ma haidi nga sa ita phangjai ba ko ado yamna nungai aduga aduga adagi nga sai aina khoina sabdo yen nga nom ko I really like it. I am palm. Ito 3 days to ni hai ngasi na first day ni mathak ta ler khoi ngasai pending ka su yeng jore ado hadi phom se yam alive for ga yam nungai and myam su soi dana visit to biro ai gi sai tai sam nungai hai sage exhibition sige mari le na koina chatuna ko gi viewers mayam visitors mayam ska una matam di am special doi ba dugumba viewers ama khak so koina thengna jare hai tare Manipur gi quite a celebrated or about contemporary musician contemporary singer Arvin gani akhoi nga siwai sna jaga de Arvin akhoi gi handaki akhoi gi sijakum da handaki akhoi gi chakum da pangtho iba adugumba food and art exhibition season 1 se akhoi na lengshin biro ko matam sida hai tare ko Arvin ge experience adu kitang tambiyo yamna nungai hai tare aina moi gi advertisement ubada ju ko khoi yamna aina yamna khoi gi attractive oi hai tare khoi gi plate taga
ꯑꯩꯈꯣꯏ ꯌꯦꯛꯑꯒ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯑꯗꯨꯒꯤ ꯑꯥꯔꯠꯀꯤ ꯐꯖꯕ ꯐꯣꯝ ꯑꯃ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯇꯨꯗꯒ ꯑꯦꯗ ꯇꯧꯁꯜꯂꯛꯑꯒ ꯌꯥꯝ ꯑꯣꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯥꯝꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯡꯖꯨꯃꯛꯇ ꯍꯥꯞꯄꯁꯨ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯃꯛꯇ ꯍꯥꯞꯄꯁꯨ ꯂꯩꯗꯅ ꯌꯥꯝꯅ ꯍꯥꯎꯅ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯁꯨ आर्टिस्ट अमने दुगा आर्ट याम पामजबा मीनीना फूड एंड आर्ट एग्जिबिशन हाइबिसिदा ए चाबदंग नते आर्ट एग्जिबिशन अमसु यावरि हेबदो फूड सिगा आर्ट सिगा कमाइना कोलैबोरेट तौरकनी दुगा कमाइना सिंक्रोनाइज तौरकनी बदो याम फसना कोई चाकुम जिना उत्पिरक पसाय तारे याम नुंगाय हाय तारे अदुगा नुमिनिनी अमसु वाटलिको अदु ngasi लापाइ नु लंगमगदि नुंतिगी लाकेना खल्ले दो ngasi ना हान बनि दो यामना यामना नुंगायबा मा दुगा इंडिजिनस की अखोइगी पोचे सिंजे मोइना नाना सेमदोगा हुजिकी ओइबा मॉडर्न ट्रेंड जिदा कमाइना अखोइगी प्रेजेंटेशन जे तौबा यानीना अखोइ उलंबजे सिजा मेना नुंगाय हाय तारे अदुना सुमजे आइना जु खरा तोइना जु सिलनिंग हाय तारे यामना आइगोंददि फर्स्ट आई लाइफ की अनबा एक्सपीरियंस नाइजब तारे सुमजे सिगी ngasi फूड फेस्टिवल जे हाय तारे याम नुंगाय जे ताजा मतमदा अदो इसामक्सु सिंगर मोइना अदुमाय लाक मतमजा अखोइगी तोंगान तोंगान बा अखोइना पुंजनबा यारोइदबा दुगुंबा मखलगी आर्टवर्क मैम खक ओरगदि मालंबा हाय तारे अदुबु फूड अदगी म्यूजिक अदगी पेंटिंग्स मैम खक समाइना पुंजलक पसि अखोइदसु याम नुंगायबा खक सु फाउजे हाय तारे अरविंदसु अखोइगी लेबाक मियामगी सोइदनबगी दमकता अखोइगी देव कर्म मैम चलो मतुंग हाय तारे अखोइगी सिगी सि चाखुम सिदा अखोइ ला कांदा सिगी एग्जिबिशन से अखोइना तेंगबसु तेंगना दुमाय लाकपि हाय तारे सिगु अखोइना हाना दुम आइना एक्सपीरियंस दो अखोइ अचापोत चारागा कई इसे सकपा नत्रगना अचापोत चाफमदुदा पेंटिंग अमा थेटपा अदुगा कनो थेटपदु उजे अदुदा थोइना फोकस तौसलुदेबा अदुबु ngasi इचम चंबा प्लेट अमा दगा हाय तारे अचापोत अदुम यावबा माले मोइना येमी पोतदा कइनो हाइबा खितंग अमा खोइदा कमाइना कोलैबोरेट तौरकदोइनो हाइबा याम नाना सिजकुम हाय तारे चाखुम हाय तारे खोइना सिना पुथोपिरक बजाइ सुम अंगकपा मोलना हाइदि याम नुंगाइबा अमा फाउजे हाय तारे अदुना मैमसु दुम मथंदसु सिनबा ngamna मैमनासु फुल सपोर्ट तौबियु अखोइसु तौजरी सुमसे खितंग प्रमोट तौबिनसे हाइना आइनासु याम खुदोंग चाबसे लौरगा हाइजाउगे याम नुंगाइजे ताजा मतमदा अर्बिन एज एन आर्टिस्ट मोइना अर्बिन गी वखलोन दगी डिफरेंट फॉर्म्स ऑफ आर्ट मैम सिगी आर्ट केनोसे अखोइना आर्ट लिटरेसी हाइबा तारे सिगी से स्माइन लेबिरमबस अखोइना नॉट ओनली अर्बिन गी एक्सपर्ट ओरिबा म्यूजिक तो खतंग तबा तोन तोन बा फॉर्म मैम से अखोइना आर्ट लिटरेसी से अर्बिन दसु आर्ट अंडरस्टैंडिंग से फाइनली पसना लेबिरमबस हाइबा तारे अखोइदसु याम नुंगाइबा फोंदोकचरी हाइबा तारे अखोइना मणिपुर दसु मणिपुर नीड्स मोर आर्टिस्ट लाइक यू अर्बिन also effective gi makai dagi su arbin na tau tau thab khudimok to se hena hena mai pak poibio have je akoina su wish tawjare thank you so much for your time Arvin